Haojik2 mamang the Lillong police station that Tokiwa. Dead 16 they never mind is not dead 16 they not wrong. Dead 16 they never mission before never tried this. I thought I was going to I think I had this guy. Foro khudimaki lusingba singna naha singbu hingsadagi lapna lehenduna santigi lambida laknaba themgadabani CM Khemchand. Foro kanglu khudimaki lusingba singna naha singbu hingsagi thabaktagi lapna lehenduna santigi lambida laknaba themgadabani haina Chief Minister Yumnam Khemchand phongdokri. CM Secretariat na thadorakpa chiro lamada Ukhrul District ki Sangatainanaba Village Authority ki miyut kangbu amana ngasi Chief Minister Yumnam Khemchand ge CM Secretariat unabada Chief Minister na mataki wapham asi phongdokibani Ukhrul Kendra gi MLA Ramoiba yauna unakhibaduda Village Authority gi maikedi Sangatainanaba Police Station da ahenba main power haptuna mathau ningthina pangthoknaba madi Sangatainanaba leidiba SDC office asisu mapung fana mathau tawnanaba Chief Minister gi pokning singsikhi hari Matam kharagi mamang na Sangatainanaba kulda kulai pai bising na hanjin eteksa tharakiba maramna tangkhulgi khunja sing akiba maga loina sapagadaba mafam singda sangjapam lawduna laidi maramasina khulgi area sida security matik sana pibinaba amadi nongmada sangdaba yadraba relief ki polam singju pibinaba Village Authority ki maikedi ki Chief Minister da taksingki loinana Mahadev amasum Sangatainanaba gi marakta security thamnaba amadi area sida matik chaba ana leng sing thambinaba su Chief Minister gi pungning singki wapham singadu taraba matungda Chief Minister Yumnam Khemchand state asigi tuan mafam da leiriba naha sing khulai thadokpa haibasi Haojik ki oina khwaidigi mathau taba mani Shanti haibasina Manipur gi amata ngairaba solution maramasina phuru khudimaki lusingba singna naha sing hingsa gi lambi thadohanduna Shanti gi lambi da laknaba themgadabani South Africa ki kanglup furup naiba asawi hingsa gi thawok thokiba dura Nelson Mandela na lebadura Santi purakpa ngamkhibagi wari ningsingbu sungani lenga asina naha singbu non governmental sector kaya da thabak pinaba skill development training singba kaya pangthonaba honari hainu Chief Minister na thamki amaramda Sangatainanaba area da BSF ki company ani thamnakpa Sangatainanaba dagi Urkhul district headquarter fau inter village road IBR samnakpa madi Ihang Torel da Valley Bridge ama sanabigi sanction torakpa dugi damak Village Authority ki maikedi gi Chief Minister bu thagat phongdokhi ari lainga ki scheme sing mikhal naksilakpa matamda miyamda yauhonna bohona bi ikai ningai ni Maheshor miyam gi yaifana bi damak center amadi state lainga na paikhatpa scheme sing mikhal matam naksilaklaba matamda miyamda yauhonna ba MLA sing honarakpa ikai ningai ni haina RPI Athawaligi National Secretary Maheshor Thanaujamna nungaitaba phongdorokli RPI Athawaligi National President Oiriba Social Justice and Empowerment gi Union Minister of State Ramdas Athawaligi miyeng makhada Maheshor mapung oiba thaudang lawduna takyelda leiba Regional Composite Center amadi Pradhan Mantri Dabiyasa Kendra Imphal ga punuk samnaduna Kaisamthong Kendra gi manungsana leiba IMC gi Warden Marida Namir Humni Subna Satagadaba Assessment Game Haudopigi Thoramda Maheshor Thanaujamna Mathaki wapham asi phongdokibani Assessment Game asida Rashtriya Bayosri Yojana amadi ADIP scheme gi makhara masagi sei humfu helaba halsing amadi differently able oiraba miyoising da mathau taba physical aids mathau taba singen thoki Kaisam Laikai Community Hall Pangthoki ba Kemadu da Maheshorna Center amadi state lengan CM scheme singa sigi manung da miyamna khangnariba sidi suknatagi scheme ani ohum khaktani
health education young entrepreneur amadi women's empowerment yauna hiram kya da semlibi scheme sing asi miyam dagi khongbat kiba tax na semlakpani scheme sing asi gi kanaba sing phangpham thokpa miyoi singda phangan ba haibasi miyam gi mihut sing gi thaudang ne hainasu Maheshor thanaujamna phongdokhi Kokijau MLA singda thamlamba athingba lakthokri Kokijau Council KJC na Khemchand lusingba Manipur lengak semba sagatpa Kokijau MLA singi mathakta social boycott toramba du khudaktigi handokle hari Kokijau Council KJC na thadorakpa siolamada President rule matung yumnam Khemchand lusingba anauba Manipur lenga ama semba sagatpa Kokijau MLA singi mathakta social boycott tawduna lakpa du khudaktigi handokle hari panmaya abadi Kokijau Council ki cabinet na lobo ware amana Manipur anauba lenga ama semba sagatpa Kokijau MLA sing social boycott tawri haina sahi isigi February 5 da laktokibani Haojik oirakliba phiba masida punna thabak tawminabagi yamna tangai fadaba matam ama oirakpana yamna kupna khannaraba matung sahi isigi April 18 da phamkiba miphamna Kokijau MLA singi mathakta thamlamba athingba du lauthoknaba warep laukibani hari maram asina Kokijau MLA singi mathakta thamlamba athingba du ngasidagi lauthokle haina sirol sina phongdorakli Sin Koki narco terrorist in Lamdam Sigi Yellow Furuk Oiram Lavadi Yellow Missing that Landaram Loy ZFT. Mitop Kandoksi Yadavana to one in the Taudo Tolakpani, Lamdam Sigi Yellow Furups in the Landari Sin Koki narco terrorist in Lamdam Sigi Yellow Furup Oiram Lavadi, Landaram Dabasi Yaihana, Campaign for Just and Fear Delimitation, ZFD convener Zitendra Ningombam Fondoraki. Manipur lengang sinduna isterasida August taraga taruktagi census tawgani haiduna thaurang liba sigi mangoinana census thabak naikhatpa horaklabadi lamdam sigi miyamna lawgadaba thaudangi matangna sakmai kaujeng leima community hall awang sakmai amadi wangoi bazar da phamkiba miyamgi mifamda wapham asi phungtokibani makna makhatan hai lamdam asida nongma kangdana thoklibi irang asi mapalamdagi narol sanglakpi illegal immigrants na thokanbani khanglaba phaw lenga asina mitop khandoksi haibada tasin usinadana lairi mitopna khulingba lamdam ama oidringai mitop khandokpa haibase aikhoige lengdraba panam ama oiraga lamdam asigi miyamna lamdam asidagi mitop khandokna ba honabada tholakpu Khudong thiba khudima aikoi amata oina thengnamina basangi kumjaing lising amaga samapangi yangkhaiga matuida pangthokiba census ki thabakta niyam kaina pangthokibana masing thingamdraba mitop hengatuna leiringai serasida handak pangthokadoriba census asigi mangoinana mitop khandokpagi thabakta hogdrabadi nongmari soina lamdam asigi yelawmi mutkibi yai haikenasu pawsta makatari yelawmi Furup singi yaifanaba laingakna lawgadaba thaudang lawraktrabada lamdam asida lairiba civil society organization sing yauna maira paibi imasina lamdam asidagi mitop sing khanto ohaina laingakki mathakta pressure pibadi mahoksane bo wapham yauna phungdoki Lairon Baifai ki ningthaw amadi khuldugi nupi sing pharga wahang sathabada fajin kiba nahak naga singi langla langjin khangani Naga People's Union Lairon Baifai Kulgi Ningthaw amadi khuladugi nupi sing lengangna pharga wang pong sathabiu madu tata fajin kiba Nagami samsingi asengba langla langjin khangani haina Naga People's Union Imphal gi maikaidigi phongtorakli ngasi Manipur Press Club Naga tribe kunga mari na puna silaga pangthokiba pawgi mifamda wapham asi Naga People's Union Imphal gi President M nganan mina phongdokibani makna makhatan hai tha asigi tarahumdore Kangpokpi district gi manungsina leiba Kotjim amadi Kotlen gi marakta khulai paibisingna chathrakiba embusta thadaw furuki church leader ahum sikiba thodokka mari ledana numit adumakta Lairon Baifai Kuki khulda Kuki singna Naga miyoi kunga mate fajiluraba matung numit khrani leraga nupi sing thadorolaga nupa taruk fajilna thamkibani Adobo ngasi fawba liangmai Naga taruk thadokthri amadi laingana su makhoi asingma lana langjin puthokpa ngamdri suda leba Kuki militants na phakhraga Kuki NP Manipur gi khutta laiti haina sengdoraklibasi makhoi gi karamba wakhalono tangkhulda landabani haira karigi siru Naga liangmai Naga yauksilakibano church ki pastor phaw yauna sanga gumna pharaga tamthiba mongna human right violence tawrasi phaw laingana tumina lebi yaroi haikenesu pawsta makhatari